ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯌꯦꯟꯒ ꯍꯪꯒꯥꯝꯒ ꯑꯣꯏꯅ ꯊꯣꯡꯉꯛꯑꯒꯦꯀꯣ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯈꯨꯊꯣꯡꯗꯨꯁꯨ ꯑꯩ ꯁꯨꯝ ꯍꯥꯏꯔꯛꯀꯦꯕ ꯑꯩꯒꯤ ꯑꯣꯏꯅ ꯊꯣꯡꯖꯕꯅꯦ ꯁꯤꯗ ꯌꯦꯟ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯃꯈꯣꯡꯅꯦ ꯃꯈꯣꯡ ꯈꯔ ꯉꯧꯒꯦ ꯃꯈꯣꯡ ꯉꯧꯔ ꯆꯥꯔꯛꯑꯣ ꯍꯥꯏꯕ ꯁꯤꯡꯒꯦꯀꯣ ꯑꯗꯒꯤ ꯁꯤꯅ ꯇꯤꯜꯍꯧ ꯆꯅꯝ ꯁꯥ ꯃꯔꯣꯏꯁꯦ ꯍꯧꯖꯤꯛ ꯅ꯭ꯌꯨ ꯌꯥꯔ ꯑꯣꯏꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯣꯡ ꯍꯥꯡꯗꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯤ ꯊꯣꯛꯇꯦ ꯍꯥꯟꯅ ꯑꯀꯪꯕ ꯑꯃꯅꯤ ꯌꯥꯎꯔꯝꯃꯦ ꯑꯗꯨ ꯁꯣꯏꯖꯜꯂꯦ ꯑꯗꯒꯤ ꯁꯤꯗ ꯃꯤꯔꯆꯤ ꯄꯥꯎꯗꯔ ꯖꯤꯔꯥ ꯄꯥꯎꯗꯔ ꯌꯥꯎꯔꯦ ꯑꯗꯒꯤ ꯁꯤꯅ ꯍꯪꯒꯥꯝꯅꯦ ꯍꯦ ꯑꯗꯨ ꯁꯤ ꯍꯪꯒꯥꯝꯁꯦ ꯁꯤꯁꯦ ꯍꯥꯞꯇꯣꯏꯅꯦꯀꯣ ꯁꯤ ꯍꯪꯒꯥꯝꯁꯦ ꯍꯥꯞꯄꯛꯀꯗꯣꯏꯅꯦ ꯐꯖꯅ ꯑꯗꯨꯒ ꯁꯤꯅ ꯍꯣꯔꯦꯟ ꯁꯂꯥꯗ ꯁꯦꯝꯕꯒꯤ ꯃꯣꯔꯣꯛꯁꯨ ꯌꯥꯎꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯊꯣꯡꯅꯕ ꯇꯧꯔꯛꯑꯒꯦꯀꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯞꯀꯗꯕ ꯆꯥꯡꯗꯣ ꯑꯗꯨꯗꯣ ꯍꯥꯞꯄꯦꯗꯅꯀꯣ ꯊꯥꯎꯁꯦ ꯁꯥꯔꯀꯥꯟꯗ ꯇꯤꯜꯍꯧ ꯆꯅꯝ ꯊꯥꯗꯅꯕ ꯇꯧꯒꯦꯕꯀꯣ ꯇꯤꯜꯍꯧ ꯆꯅꯝ ꯉꯧꯔꯦ ꯁꯤꯡꯁꯨ ꯊꯥꯛꯑꯦ ꯖꯤꯔꯥ ꯄꯥꯎꯗꯔ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯃꯔꯣꯏ ꯑꯀꯪꯕꯗꯣ ꯑꯩ ꯂꯩꯇꯕꯩ ꯁꯤ ꯈꯛꯇꯪ ꯍꯥꯞꯄꯅꯦꯀꯣ ꯂꯩꯔꯗꯤ ꯃꯌꯥꯝ ꯍꯥꯞꯄ ꯌꯥꯏꯅ ꯑꯩꯗꯤ ꯁꯤ ꯃꯔꯣꯏꯁꯦ ꯄꯥꯝꯃꯦꯕ ꯁꯤꯁꯦ ꯃꯐꯣꯟ ꯇꯥꯅ ꯑꯣꯠꯇꯣꯏꯅꯦꯕꯀꯣ ꯃꯐꯣꯟ ꯇꯥꯅ ꯉꯧꯗꯣꯏꯅꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯪꯒꯥꯝ ꯉꯁꯥꯏꯒꯤ ꯍꯪꯒꯥꯝꯗꯣ ꯍꯥꯞꯄꯁꯤꯀꯣ ꯃꯌꯥꯝ ꯁꯤ ꯍꯥꯞꯄꯁꯤꯅꯦꯕ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯅꯤꯡꯉꯤꯗꯣ ꯁꯨꯃꯥꯏꯅ ꯁꯤ ꯃꯇꯥꯏꯗ ꯍꯥꯞꯄꯣ ꯐꯖꯅ ꯄꯨꯟꯁꯤꯜꯂꯒ ꯑꯗꯨꯒ ꯉꯥꯛꯇꯪ ꯈꯨꯝꯖꯤꯟꯈ꯭ꯔꯣ ꯍꯥꯡꯇꯣꯛꯑꯁꯤ ꯍꯥꯎꯗꯧ ꯃꯥꯟꯕ꯭ꯔꯥ ꯈꯨꯠ ꯅꯥꯝꯃꯅ ꯄꯥꯏꯔꯒ ꯈꯨꯠ ꯅꯥꯝꯃꯅ ꯊꯣꯡꯕꯁꯦ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯣ ꯑꯩ ꯁꯤ ꯃꯍꯤ ꯍꯥꯞꯆꯜꯂꯒꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯆꯥꯔꯛꯑꯀꯥꯟꯗ ꯑꯣꯏꯅ ꯂꯥꯒꯦ ꯃꯍꯤ ꯍꯥꯞꯆꯜꯂꯣ ꯍꯜꯂꯣ ꯃꯌꯥꯝ ꯀꯣ ꯌꯦꯟ ꯃꯈꯣꯡ ꯆꯥꯔꯣ ꯍꯥꯏꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨ ꯌꯦꯟ ꯃꯈꯣꯡꯁꯦ ꯐꯖꯅ ꯇꯥꯎꯔꯒ ꯁꯤꯅ ꯍꯪꯒꯥꯝꯒ ꯌꯦꯟꯒ ꯊꯣꯡꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯈꯨꯠ ꯅꯥꯝꯃꯅ ꯄꯥꯏꯔꯒ ꯅꯥꯝꯃꯅ ꯇꯧꯕꯅꯤꯅꯀꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯊꯣꯡꯕꯗꯣ ꯑꯗꯨꯒ ꯆꯥꯛ ꯁꯤꯒꯤ ꯁꯂꯠ ꯈꯔ ꯀꯣ ꯍꯥꯏꯗꯤ ꯆꯝꯄ꯭ꯔꯥ ꯀꯩꯀꯥ ꯌꯥꯎꯔꯦ ꯑꯗꯣ ꯑꯩ ꯉꯁꯤꯗꯤ ꯁꯤ ꯑꯣꯏꯅ ꯆꯥꯔꯛꯑꯒꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯆꯥꯅꯕ ꯇꯧꯔꯛꯑꯒꯦꯀꯣ ꯑꯗꯣ ꯆꯥꯗ꯭ꯔꯤꯉꯩꯗ ꯑꯁꯤꯁꯦ ꯍꯥꯟꯅ ꯁꯨꯡꯖꯜꯂꯒꯦ ꯁꯤꯗ ꯈꯔꯒ ꯃꯍꯤ ꯁꯨꯡꯖꯜꯂꯒꯦ ꯑꯗꯨꯒ ꯁꯤꯗ ꯈꯔꯒꯀꯣ ꯁꯤꯗ ꯁꯨꯝ ꯊꯝꯃꯁꯤꯀꯣ ꯑꯗꯩ ꯊꯕꯤ ꯑꯩ ꯁꯂꯥꯗ ꯁꯦꯝꯕꯒꯤꯒ ꯃꯇꯝꯒ ꯂꯩꯇ꯭ꯔꯦ ꯈꯥꯕꯩꯁꯤꯁꯨ ꯁꯨꯝ ꯍꯥꯞꯆꯜꯂꯦ ꯑꯩ ꯍꯧꯖꯤꯛꯁꯦ ꯄꯨꯡ 2-3 ꯇꯥꯗꯣꯔꯕꯅꯦ ꯃꯌꯥꯝ ꯊꯦꯡꯉꯦꯕ ꯑꯩ ꯀꯣꯏꯆꯠ ꯆꯠꯂꯨꯔꯦ ꯕꯖꯥꯔꯗ ꯆꯠꯄ ꯈꯣꯠꯄ ꯇꯧꯔꯒ ꯀꯩꯅꯣ ꯇꯧꯔꯛꯄꯅꯦꯕꯀꯣ ꯑꯗꯨꯒꯤꯅꯦ ꯊꯦꯡꯉꯦ ꯑꯩ ꯆꯥꯛꯁꯨ ꯌꯥꯝ ꯂꯥꯝꯃꯦ ꯆꯥꯛꯁꯨ ꯉꯁꯥꯏꯗꯒꯤ ꯆꯥꯗ꯭ꯔꯤꯕ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯗꯤ ꯂꯣꯏ ꯆꯥꯈ꯭ꯔꯕ ꯑꯩ ꯈꯛꯇ ꯉꯥꯏꯔꯦ ꯈꯥꯕꯩꯁꯤꯗ ꯑꯩ ꯁꯨꯝ ꯍꯥꯞꯆꯜꯂꯛꯑꯕꯅꯦ ꯑꯩꯅ ꯊꯣꯡꯕ ꯈꯥꯕꯩꯗꯣ ꯑꯗꯨꯅꯅꯦ ꯆꯥꯔꯛꯑꯒꯦ ꯆꯥꯛ ꯂꯥꯝꯃꯦ ꯆꯠꯒꯦꯀꯣ ꯍꯥꯎ ꯍꯪꯒꯥꯝꯗꯣ ꯍꯥꯎꯋꯦ
ꯐꯖꯅ ꯁꯤꯟꯇꯛ ꯁꯤꯟꯇꯛ ꯇꯧꯔꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯃꯌꯥꯝꯗꯣ ꯉꯁꯥꯏꯒꯤ ꯑꯗꯨꯅ ꯑꯩꯗꯤ ꯉꯁꯥꯏ ꯃꯦꯟ ꯃꯈꯣꯡꯁꯦ ꯀꯥꯈꯤꯗ꯭ꯔꯥ ꯈꯟꯕꯅꯦ ꯍꯪꯒꯥꯝꯒꯤ ꯈꯨꯍꯥꯎꯁꯤꯗꯤ ꯃꯌꯥꯝ ꯂꯩꯇ꯭ꯔꯦ ꯈꯥꯕꯩꯁꯦ ꯆꯥꯎꯃꯜꯂꯦ ꯍꯥꯏꯅ ꯍꯥꯏꯔꯛꯀꯅꯨꯀꯣ ꯃꯌꯥꯝ ꯍꯥꯎ ꯑꯩ ꯃꯨꯛꯕꯥꯡꯁꯦ ꯇꯧꯗꯕ ꯀꯨꯏꯔꯕꯅꯦ ꯃꯦꯝ ꯅꯍꯥꯟꯒꯤ ꯑꯩꯈꯣꯏ ꯆꯦ ꯑꯩꯈꯣꯏꯅꯤ ꯇꯧꯔ ꯊꯥꯒꯠꯄꯗꯣ ꯑꯗꯨꯁꯨ ꯃꯃꯥꯡꯒꯤꯅꯦꯕ ꯉꯁꯤꯗꯤ ꯀꯦꯗꯕꯤ ꯃꯨꯛꯕꯥꯡꯁꯦ ꯇꯧꯊꯔꯛꯑꯕꯅꯤ
ꯑꯗꯣ ꯃꯌꯥꯝ ꯍꯥꯏ ꯌꯥꯔꯤꯈꯩꯗꯤꯀꯣ ꯑꯩ ꯕꯦꯠ ꯀꯃꯦꯟꯁꯦ ꯄꯥꯊꯣꯛꯑꯒꯦ ꯇꯧꯕꯅꯦ ꯑꯗꯣ ꯑꯃꯨꯛ ꯄꯥꯊꯣꯛꯏꯁꯤꯔꯥ ꯁꯨꯝ ꯈꯜꯂꯤꯅꯦꯕꯀꯣ ꯃꯦꯂꯥꯁꯤꯁꯨ ꯂꯣꯏꯗ꯭ꯔꯤꯑꯕꯀꯣ ꯊꯦꯡꯉꯕꯗꯤ ꯃꯣꯏꯁꯨ ꯍꯧꯒꯠꯂꯛꯑꯦ ꯑꯩ ꯑꯝꯇ ꯁꯠ ꯆꯥꯍꯧꯒꯦ ꯅꯠꯇ꯭ꯔꯗꯤ ꯀꯣꯄꯤꯔꯥꯏꯠ ꯌꯥꯝ ꯆꯥꯏꯌꯦꯕ ꯑꯩ ꯚꯤꯗꯤꯑꯣꯗ ꯃꯇꯦꯛ 이제 다 그래. fazendo hào. Xin gì á? Người bà ui ăn chứ chồng mình kìa mẹ ấy tìm có tới khai rồi cái đâu bên ấy nâng rồi bảo quá chứ bé wai bà wai bà sẽ bà sao sẵn rồi bà aduga halaga hobe tàu ra bên này bảo quá adu này tìm có tới khai được khóa nhân tàu đấy tàu rồi cái sao anh tụm thang gật là tàu rồi
ꯃꯐꯣꯟ ꯈꯔ ꯂꯩꯔꯝꯃꯦ ꯑꯂꯨꯒ ꯑꯂꯨꯁꯤ ꯑꯂꯨ ꯑꯃꯅꯤꯒ ꯁꯤ ꯆꯥꯔꯣꯏꯒꯦ ꯃꯣꯔꯣꯛ ꯉꯥꯛꯇꯅꯦ ꯉꯝꯗꯦ ꯑꯗꯨꯒ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩ ꯀꯦꯗꯦꯀꯣ ꯑꯗꯣ ꯀꯦꯔꯁꯨ ꯀꯦꯗ꯭ꯔꯁꯨ ꯑꯩ ꯁꯨꯝ ꯂꯩꯅꯤꯕꯀꯣ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯁꯦ ꯀꯦꯔꯒ ꯐꯖꯕ ꯅꯠꯇꯦ ꯀꯦꯗ꯭ꯔꯒ ꯐꯖꯕ ꯅꯠꯇꯦꯕ ꯏꯁꯥꯒꯤ ꯁꯛꯇꯣ ꯁꯨꯝ ꯂꯩꯅꯦꯕ ꯑꯗꯨꯅ ꯀꯦꯕꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯅꯩꯅꯔꯣꯏꯁꯦ ꯑꯩꯅ ꯀꯦꯔꯤꯁꯤꯗꯤꯀꯣ ꯚꯤꯗꯤꯑꯣꯗ ꯈꯤꯇꯪꯗꯁꯨ ꯃꯉꯥꯜ ꯊꯣꯛꯅꯕꯅꯦꯕ ꯃꯤꯅ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯅꯕ ꯀꯦꯗ꯭ꯔꯁꯨ ꯌꯥꯏꯑꯕ ꯑꯗꯨꯕꯨ ꯈꯤꯇꯪ ꯅꯥꯟꯍꯟꯅꯤꯡꯕꯗꯣ ꯑꯗꯨꯒꯤꯅꯤ ꯑꯗꯣ ꯂꯣꯏꯔꯦ ꯃꯌꯥꯝ ꯏꯁꯤꯡ ꯑꯝꯇ ꯊꯛꯈꯤꯒꯦ ꯉꯁꯤꯗꯤ ꯋꯥꯁꯨ ꯋꯥꯏꯑꯦꯕꯀꯣ ꯌꯦꯟ ꯃꯈꯣꯡ 3 ꯂꯦꯝꯃꯦ 3 ꯈꯛꯇꯪ ꯇꯧꯕꯅꯦ ꯑꯗꯣ 3ꯁꯤꯕꯨ ꯆꯥ ꯉꯝꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯀꯣ ꯈꯪꯗꯦ ꯑꯩ ꯉꯁꯤ ꯌꯦꯟ ꯃꯈꯣꯡꯁꯦ ꯑꯩ ꯁꯦꯡꯅ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯃꯌꯥꯝ ꯁꯥꯎꯕꯤꯅꯣ ꯑꯗꯣ ꯑꯩ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯅꯨꯡꯉꯥꯏꯔꯒꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯀꯃꯦꯟꯁꯨ ꯄꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩꯒꯤ ꯏꯟꯁꯇꯥꯒꯤ ꯂꯤꯡꯗꯨꯁꯨ ꯑꯩ ꯁꯨꯝ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯁꯨꯝ ꯍꯥꯞꯄꯅꯦ ꯃꯌꯥꯝ ꯑꯗꯨ ꯆꯪꯉ ꯐꯣꯂꯣ ꯇꯧꯁꯟꯕꯤꯌꯣ ꯑꯩ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛꯀ ꯄꯨꯔꯒ ꯂꯥꯛꯆꯔꯒꯦ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ